ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ IDPꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯏꯪꯒꯦꯖ ꯇꯧꯈ꯭ꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ MLA ꯄꯥꯎꯂꯣꯏꯅꯥꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ LM ꯈꯧꯇꯦꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯕ ꯌꯥꯅ ꯂꯩꯔꯤ꯫ ꯀꯦꯕꯤꯅꯦꯠ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯕ ꯌꯥꯔꯤ꯫ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯤꯈꯨꯟ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22ꯗ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯂꯣꯁꯤ ꯗꯤꯈꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 22ꯗ ꯎꯅꯔꯕ ꯌꯥꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯈꯟꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ Hello. Good afternoon. Tadre. Tabibra. Oh, Tare, Tare. Honorable CM sir, interaction mayamdo ay kup na tazari. Hoy. Aduga amgi problem mayam si asmay na tabiraga awa ba mayam si points mayam si directly sa sarna mayam da lotion bi basi yamna mayam si pian jagani hay na ay pauzay. Aduna sigi problem mayam particularly ikoy last meeting da ay nahay jaba sigi moy job card ki matang aduga paisa moy hujik ti moy gi yum thadok pa mayam do adum changsin ba ngam jadre banina sigi marak sida moy gi paisa do moy account da swam da Churchampur egi assembly constituency where so atopa constituency da leiban mayam si su smaina yangbiraga moi gi paisa du su entitlement do adum phangjaba yagedra haibagumba sima khara yengsinbi na bai request tawzari Bu special job card hai baba special job card si aina RD minister waiting ida kogi department do na introduce tawjarambani so district ama adum lan bay dabu aikogi department gi official sing dugi sidagi sida sat khare haibagi adugi se sang kharat chatna bagi wadani aduna awat pa jaga da leiba awat pa phangdaba special job card phangdaba jaga sing du puna khangbi ba leiragadi kitang acknowledge tawbiu ai mateng pangsake. Thank you so much ADC Churchampur through the Paujahan Lakhe. Okay. Thank you. NE da mitop khandok haudrabadi yellow mi sung mutkragani nongyai autonomy pirabata mitop ki warush purakani hauki bisai sa kayadagi manipur yawn awanongpok state singda mitop hengalakpi ki watho oiribi singa si yenglaga matam gi lengana awanongpok hengalakliba mitop singa si athubada khandok haudrabadi athuba matamda manipur amasum awanongpok te leribi yellow mi singa si athubada mutkragani awanongpok ki miyamna hotnariba mitop ki wathok singa si de lenga ka khuyek pina khiba agreement sing thabak to onthoklaba amadi autonomy pirabata mitop ki waroishin purakani haina manipur human right commission gi hani ki member ngangbam nongyai na phungdokhi haukiba kumza ing lisinga maga samapan ga marfugo humdu gi february taraga nipan numit asida assam da maribak masa tanba amasum Maribak masa Assam ki election na board pibi yarui habigi wahau da thokiba khatna sainabigi thaudokta miyoi kya lekitaba sokhiba madi miyoi kya na soinai kiba thaudok tu da mari lenana ngarang pauksi isin hakthingna unaraba matungda matamdu da nersu amasu nesu gi member oirama ngangbam nongyaina makhatan hai matamdu gi thaudok tu yamna tamthiba thaudokni thaudok tu mapung oina awang nongpok ki miyam na mitop mireibak masa tan thoklaba honaba nakal amaromdana matamdu da India ki Prime Minister Oirambi Indira Gandhi na Congress Party ki khudong saba lahunanaba mitop amadi mireibak masa singba mikhal da yauduna bot thadadrabadi India masani haina lauri haiduna matamdugi
Assam mikhal mitop amasum mirebak masasingbo bot thadana bo honarakpadagi asobo irang ama thokibani Assam miyam amadi awang nungpok lamdamgi miyamna mirebak masasing tanthoknaba sangsilakpa khongjanggi manungsana kumjang lising amaga samapan ga marfugo humdoida Assam gi election boycott tawbigi khongjang sangsinbada ngasigi numit February 19 Assam gi Nagaon district laiba Naili da asob ira ama thoktu na miyoi lising taragi mathta laikhidi miyoi lising kayana aso apana madi haksangi phibam mimana da bayaki kumjai lising amaga samapan ga kunthra ga mapandagi ing lising amaga samapan ga nifuga manga phawwa satakhiba malemgi anisuba lanjau gi matungda thokhiba Assam gi Naili da thokiba thawdok yamna tamthiba thawdok oibana thijin humjinna ba lengana Tiwari commission ama semkheri Bharat Laingakna Manipur thuklibi irang asi lusinana bo honadriba karigino Manipur thuklibi sahi ahum sugadoribi irang asi ngasi phawba lusindana Manipur bi ing tap istenam oina bo honadriba si karigino haibasi Manipur miyam ki amata ngaira bo hangni loinana ing tap Manipur am ohenana bo honabada ngasi phawba Bharat Laingakna lawpham tokpa thawdang adu lawdana leiriba si karigino haibadu miyam ki mihut oiriba MLA singna amato ina punsinduna apunbagi pangal thawna sagatuna Bharat Laingak ki mafamda ngasi phawba taksinba ngamdriba sisu khwaidigi lebak thibani Manipur pia Laingak sasa leiringai matamda su irang asi lusinana bo honaba ngamkhidi Hauzik popular government ama amuk semli lenga asigi matamda irang asi lusinana ba lawpham tokpa thawdang adu lawba ngamgadoribra haibisisu Manipur miyam gi amata ngair bu wahang oiribani Hauzik Manipur gi oiriba phibam asidi Manipur gi praja miyam nakhoi na thokpa panghing de hingjo panglei da leijo haibarom da thadok tuna thambaga samane Manipur laiminari ba furup kunthra ga tor romasi gi manungda furup amaga nungsina dana ba madi yengthina na bagi thabak sa tharakli basi kanano haibadu Bharat Lainga amadi Manipur Lainga nasu mayek singna aduma khangni bani adubu khangna Bharat Lainga amasu Manipur Lainga na tumina laisin khibadigi Manipur miya sahi ahum lomasi awaba ipakta irak na dun leirakpani adubu haujikti anoba Manipur gi Lainga ama lakli Lainga asna Manipur gi Lainga sesang gi thabak tawba hawraklabani Laingak sesang gi thabak tawbada singa masum tam kangluk furup khaiduna tawdaba sa manaba miyeng duna apunba Manipur gi saktam adu kahendana bo khonaba haibisina mangda thamduna Laingak sesang tawba ngamgadabani madu natana maming tagi oina Laingak sesang tawba tarabadi makhatana kangkhong saiba Manipur haibadu oirakani haibisisu khangpham thui Manipur sahi ahum irang thuklingi matamasuda Manipur miyam gi punsi kangkhong sairaba haibadu oirabani mang takriba kaya si kanana fukat pigadawri haibasu ohang ama oibani punama asigi matakta IDP lising khumfu henba haujik phawba masagi mayumda hanjinba ngamdana relief camp singda awaba punsi marel amada mamingtagi oina hingduna lairibani makhoibu masagi mayumda sangjagi haiba matamda Bharat Lainga amasu Manipur Lainga na lawpham thokpa thawdang adu sahi ahum lomasi lawba ngamdana lakibani adunadi awana taraba yeknabana langoi salaba Manipur miyam gi damakta ngakpi senbina haibadi bambom tingna lepina kanasu letri haibadu takpani Union Home Minister Amit Shah ni English ni ga kunga mapan phawgi manungda Maoist amadi awang nungpok state singi terrorist sing loishinana bagi thabak pekhat kani haiduna laptokri adubu Manipur sin koki narco terrorist nga Manipur gi misa miyam gi mathakta sahi ahum lomasi landa aduna terrorist ki thabak sa tharaktu na mihat mipun yum kai paktakna na mai thaduna madi national highway phawba satpa yahandana leirakpa sida tomina laithokpa si yam lali Union Home Minister Amit Shah na terrorist na yengliba miyeng makhoibu loishinana bu honagani haina laukthokibadu Manipur gi apunba saktam thugaiduna separate administration taliba terrorist ngasi khangna karigi damakta makhoibu ngasi phawba kaw thaduna thambagum thadokuna thamlibanu haibisini maduna Bharat Lainga na Manipur yengliba miyeng asi akhaba miyeng haibadura haibisi Manipur gi miyamna singnaba phawribani karigumba Bharat Lainga na Manipur miyambu thamoi singna nungsiba tarabani Manipur thuklibi irang asi nahalna lusina bo honarangani loinana misa miyam gi mathakta leptana landa aduna mihat mipun haibadi terrorist ki thabak leptana sa tharakliba terrorist ngasi lusinduna Manipur ing tapalamda mama haibadu ohengadabani adubo masi thabak oina pangthoktana leiriba si karigino haibadu Manipur gi anoba Lainga ki lusingba singna Bharat ke Lainga ki maphamda hangbaga loinana thabak oina pangthoktuna ing tapa Manipur ama haibadu ohenanaba anoba Lainga asina hona phamthui Fireworks pokhai bada miyoi taragani thui sikri China adu lunar New Year gi thoram harau tiamna pangtholingai da laiba adu gi Hubei province ta leiba
ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯤ꯫ ꯐꯥꯌꯔ ꯋꯥꯔꯛꯁꯣꯞ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯥꯏꯅꯥꯗ ꯂꯨꯅꯔ ꯅ꯭ꯌꯨ ꯏꯌꯔ ꯄꯥꯡꯊꯣꯛꯄꯗ ꯐꯥꯌꯔ ꯋꯥꯔꯛꯁꯤꯡ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯐꯥꯌꯔ ꯋꯥꯔꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯕꯥꯏꯖꯤꯡ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯥꯌꯔ ꯋꯥꯔꯛꯁꯣꯞ ꯃꯩ ꯍꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯖꯤꯠ ꯄꯋꯥꯔ ꯇꯣꯡꯈꯤꯕ ꯀꯥꯏꯈ꯭ꯔꯕ ꯄ꯭ꯂꯦꯟꯗ ꯑꯍꯦꯟꯕ ꯊꯥꯎꯒꯤ ꯇꯦꯡ 2 ꯌꯥꯎꯔꯝꯂꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯖꯤꯠ ꯄꯋꯥꯔꯅ ꯇꯣꯡꯈꯤꯕ ꯀꯥꯏꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯑꯍꯦꯟꯕ ꯊꯥꯎꯒꯤ ꯇꯦꯡ 2 ꯌꯥꯎꯔꯝꯂꯤ ꯍꯥꯏꯅ NCP ꯁꯔꯠ ꯄꯋꯥꯔꯒꯤ MLA ꯔꯣꯍꯤꯠ ꯄꯋꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯖꯤꯠ ꯄꯋꯥꯔꯅ ꯇꯣꯡꯕ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ CBIꯗ ꯊꯤꯖꯤꯟꯍꯟꯅꯕ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯍꯥꯞꯆꯤꯜꯂꯝꯕ ꯊꯥꯎꯒꯤ ꯇꯦꯡ 2 ꯑꯗꯨꯅ ꯊꯣꯛꯍꯟꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯍꯦꯟꯕ ꯊꯥꯎꯒꯤ ꯇꯦꯡ 2 ꯑꯗꯨꯅ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯩꯗ ꯒꯤ ꯍꯩꯖꯤꯟꯕꯒꯨꯝ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯖꯤꯠ ꯄꯋꯥꯔꯅ ꯇꯣꯡꯈꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯔꯤꯀꯣꯔꯗꯔ ꯑꯅꯤꯃꯛ ꯑꯍꯦꯟꯕ ꯃꯩꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯝꯕꯗꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯐ꯭ꯂꯥꯏꯠ ꯔꯤꯀꯣꯔꯗ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯤ꯫ ꯑꯖꯤꯠ ꯄꯋꯥꯔꯅ ꯇꯣꯡꯈꯤꯕ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ꯫ ꯑꯇꯝꯅꯅ ꯑꯍꯦꯟꯕ ꯊꯥꯎꯒꯤ ꯇꯦꯡ 2 ꯍꯥꯞꯆꯤꯜꯂꯝꯕ ꯑꯃꯁꯨꯡ ꯐ꯭ꯂꯥꯏꯠ ꯔꯤꯀꯣꯔꯗꯔ ꯃꯊꯧ ꯇꯧꯍꯜꯂꯝꯗ꯭ꯔꯤꯕꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯤꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫